channel asana mayam butaram na ukjari amadi channel asu yengbibagi damak ikai khumnabuga loinana thagat phungdoksari asi khoina yaifarawa ngasi gi namit asida maruwaina MAYAI YUMPHAM KHUMAN KANGLEI Apunba Etinpham haidana mayang falgi naha singi khangjengi lupna sinbidana punna lepi haidana khullamadagi khullamada firan lanaduna ekoi masen lepminare haibagi khongjang adu changsilakpagi ani suba ngasigi sina ani suba Phambei ni Hauji Manipur da lairiba situation asida maite ekhogi oina karigumba wakat ama government of India ga wari sanasi haiba matam thamba taragadi hauji ase ekhogi lengak su usit pidre lengak leitre aduga ekhogi defense system su ekhogi ngak pi na ba leitre na khallakanda ekhoina ngasi fawda chahi khumdra manga India da yaurubada ekhogi leiba kabo valley pithokiba molcham pithokiba adugi Maning amsung mamangi ngangkai sing mas phajana ngakpi drabanina mito kayana maning dagi Bengali Bangladeshi mayam aduga mainland India dagi interstate migrants mayam aduga somna kana no problem dagi atopa khongjai paite natraga kuki gi kambu mayam khunda salakpa matam asida aikogi leibak ase kanjanam gi dama aikoina isana warep lobagi matam oirena khanjai aduga loinana khwadigi na maru oiba wakatti aikoina Miyamda amadi government of India thamningi badi hawjik leptana hairiba miot minegi thabak ase bakoina chatharak pataragadi aikoina hawjik India government ka aikoina sign tawnakiba 1949 gi September 21 da sign tawnakiba yanakiba merger agreement ase amuk hana renegotiate tawba changi loina hairiba merger agreement se renegotiate tawraga aikoina leigadorba Manipugi phangpham thokpa right ado fajana khana haudrabadi
machit ki wakat ching asi natana machit ki warip lobana tabda aikoi pumbagi oina laikai khuldagi haudaga punna signature gi soi khomdana miam khunimaki signature campaign tawraga maite aikoi apunba referendum amana aikoi si sumaina tawdana aikoi gi India na live lepkani haibadu lepangam Manipur miamna maza agreement se amukana review tawrakanda masidagi anchor point lawrakanda aikoina Government of India amadi Manipur se khanapam thoi hadina khanjira kanda Phambei singa sida masi khanajabani